Sidin lambi paringi nambol sabalai kai mapada hana ngai duna leramba sakangdaba singna patsoigi mafam amada deploy tauba personal singi numidangi chak thiluraga maibam lopa chingda laiba posta halakiba 33 AR gi Force 07 mini truck amada ambush tawroktuna knife subedar ama amasung rifleman ama laikidaba aduga atopa personal manga na sokiba thaudoki matungda ngasi Raj Bhavan da governor na chair lauduna hojik state asida oiriba security gi fibam review tawkibaga loinana khwaidagi awangba thaki security gi mifam pangthokre ngasi numidang waram pangthokiba security meeting asida chief secretary security advisor stern command gi GOC in C 3 Corps की GOC Commissioner Home Police की ADGP सिंह IGAR South IGAR East 57 Mountain Division की GOC CRPF की IGBSF की DIG Governor की Secretary SIB Manipur की Joint Director अमसुंग पुलिस अमदी लानमी की मकोक थोंगबा ऑफिसर के आना सरुक याखी मिफम असिदा 33 AR की पर्सनल अनि लेखिदबा दुगा तोप मंगा ना नोंमै मरुना पान सोखिबा थौदो अदु लाइबक थिबा थौदोंनि हारेदुना थौदो अदुगी मतांगदा कुपना खनकी मिफम असिदा मरु ओइना मियेंग थमदुना खनखिबा वाफम अमना थौदो अदुदा चेनबा मियोइसिंगी मसक अथुबा मतमदा खंगदोकपा ngamnabagidamak Manipur da deploy tawriba security agency pumnamaki manungda amaga khusamnaba thabaksing paihatpagi tangai fadaba leire haiba wafam da kanba miyeng thamki aduga mifam asina lawkiba warepsingi manungda ngak senbagi lawkhalakliba thabaksing makha tarakpada highway sing transit route sing amasung border zone sing yauna sensitive amasung vulnerable area sing hena mapang kakhat hanabagi कंखत हनगदबनी हाइबो वाफम यावकी मसगी मनुंग चन्ना पेट्रोलिंग थबक हेना कंखत हनबा इंटेलिजेंस की रिपोर्टिंग थिजना खोमजिनबा अमसुंग ngaraंगी थौदो असिगुमा अमुहना थोअनदनबा सिक्युरिटी एजेंसी सिंगी मरक्ता लेगनरीबा मरी हेना चेसिन हनबगी वाफम यावकी मिफम असिबु प्रेसाइड तौखिबा गवर्नर मणिपुर की चिंग अमसुंग तमगी डिस्ट्रिक्ट पुमनमक्ता इंग तप हंजिल हनगदबनी अमसुंग मियाम बुथोअनिंगदबा थौदोक सिंग मायोंग हंदनबा होनगदबनी हाइबसिदा अकनम मियेंग थमकी अमरमदा सखंगदबा सिंग ngarang chatharakiba ambusta sejinabani चिंगनबा मारुति बेन MN01W6624 ama nambolai mapokpo mamang laikai gi mafam amadagi recover tawre hairi gari ase recover tawroga panthadana kadai da leiba kanagi gari no haibigi matangda police na khongol liba hore hairi aduga mataw karamna maruti ben ase khakangda basina ambush tawda sejina khibano haibadu su khangdokna bahonari hairi adu moina mangasi numidang pung 13 makhairom helakpa fawbadadi police ki maike digi gari ase gi matangda official oiba cherol amada thorokpa laikhidri लोइना नंगारांगी थौदोकता सोक्तुना तोंगान बा लायेंग संगसिंग द लाइका नरगलेबा 33 AR की पर्सनल मंगा मखाताना लायेंग चथनबगी द मंगसे पुंग 13 मिनिट आराम तारकपदा इम्फाल एयरपोर्ट की वेस्ट बंगाल की कोलकाता तमना पुखरे हारी पनबयाबदी ngasi फावबददी सोक्लबसिंग फिबम दा नुंगनांगाय ओइबा यावखिदबनी मणिपुर लेंगांगना लाइखिद्रबा पर्सनल अनि द लुपा लाख मंगा पीरगनी फिबम लुना सोक्लबसिंग दना लुपा लाख अनि पीरगनी हाना लाउथोखरे ngarang numidang waram pung manga ga minini futarwet rom tarakpada nambol PS ki manung challiba tidim nambi paringi nambol samalai kai mapada sakangdaba singna ambush tawraktuna 33 AR gi knife subedar ama amasung rifleman ama laikhidaba amadi atoba personal manga na sopan nangkhiba thodokpu ngarang governor AK balana kanmong da condemn tawkhriba matung ngasi mantri pukri da leiba IGAR South ki headquarter gi Biplaf Tripartite training set laikhidaba personal ani gi mafam da roi bekai khumna utpagi thoram pangthokre ngasi numidang waram pangthokiba thoram asida governor AK balana luchingduna lanmi amasung police ki makok thongba official singna sarugya ki laikhidaba personal ani gi thawai yawda bhakchang sing postmortem examination tawrba matungda rims ki medal sangdagi purakpaga panthadana makhoi ani gi hakchang sing hablakhiba ku da laiba asigi machohongi firal na kupsilaba matungda governor na luchingduna makok thongba official singna laishuka tuna ikai khumnaki thoramasi da lenga ki chief secretary PK Goel secretary advisor Kuldip Singh ADGP Asutosh Sinha amasung L Kailun Hongi commissioner and Ashok Kumar Assam Rifles BSF army amadi CRPF ki makok thongba official singna sarugya ki amarom da lenga ki commissioner kam secretary home and Ashok Kumar na ngasi thokpa cherol amada ngarangi thodo adubu lenga ki maikai degi hakchina lawi haibaga loinina thodo asi akan mong da condemn chawi hairi lenga ki maikai degi laikhidaba personal ani gi imung da thamoi sokna awaba phongdokpaga loinina laikhinariba singsu athubu matamda fagalakpa oiresanu hairi loinana laikhidraba anina kathokpaga loinana mathau pangthoklambas bu sakhangladuna Manipur lenga ki maikai degi personal ani da lupa lakh manga gi senfam sing ex gratia oina piragani aduga fibam luna soklaba singdana lupa lakh ani gi senfam pibaga loinana asokpa singi layeng bada lenga ki maikai degi pangba yaba mateng sing pangani haina su phongdorakli panbayabdi ngarangi ambush aduda knife subedar Sam Gurung amasung rifleman Ranjit case of thawdok thofam da laikhidabani nahan ising da tawthakibadagi thiba khangna leirkiba MD Ramjan Ali gi search operation da MLA Saig Nurul Hassan su yauduna thiba humba chathakre
ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯃꯧꯅꯍꯥ ꯑꯃꯗ ꯃꯈꯨꯠ ꯁꯥꯡꯒꯦ ꯇꯧꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯠꯍꯟꯗꯅꯕ ꯑꯃꯁꯨꯡ ꯊꯕꯛ ꯃꯐꯝꯗ ꯅꯨꯄꯤꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯦꯛ, ꯔꯨꯜ ꯑꯃꯁꯨꯡ ꯂꯣꯁꯤꯡ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯑꯃꯗ ꯃꯌꯨꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯕꯤ ꯃꯧꯅꯍꯥ ꯑꯃꯕꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯁꯥꯡꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯏꯝꯐꯥꯜ ꯋꯦꯁ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯃꯧꯅꯍꯥ ꯑꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ, ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯀꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯡꯊꯤꯜ ꯄꯣꯕꯣꯐꯇꯨꯗ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯈꯝꯅꯥꯝ ꯂꯩꯔꯛꯇꯒꯤ ꯀꯨꯃꯨꯛꯆꯝ ꯔꯣꯕꯤ 42 ꯑꯄꯣꯛꯄ KH ꯀꯨꯃꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯤ ꯆꯤꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯑꯩꯍꯥꯛꯀꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯁꯪꯒꯣꯏꯗ ꯊꯥꯕ ꯀꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯈꯤ꯫ ꯋꯥꯍꯪ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯏꯄꯨꯔꯣꯏꯕ ꯂꯩꯇꯦ, ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯍꯥꯏꯔꯨꯕꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯊꯕꯥꯛꯇ ꯂꯥꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯄꯥꯈꯠꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯕꯗꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯋꯥꯌꯦꯜ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯅ ꯈꯟꯊꯍꯧꯗꯕꯗꯒꯤ ꯁꯣꯏꯕꯅꯤ ꯍꯥꯏꯌꯨ ꯍꯥꯏꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ ꯍꯥꯏꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯋꯦꯒꯨꯗ ꯂꯩꯕ KIAꯒꯤ ꯄꯣꯖꯤꯁꯟꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯂꯥꯟꯗꯥꯗꯨꯅ ꯃꯤꯑꯣꯏ 13 ꯍꯥꯠꯈ꯭ꯔꯦ꯫ ꯀꯦꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯋꯦꯒꯨ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ ꯀꯦꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤ KIAꯒꯤ ꯕꯠꯇꯥꯂꯤꯌꯟ 12ꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯕꯣꯝꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 13 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯂꯩꯔꯤꯕ KIA ꯐꯥꯏꯇꯔꯁꯤꯡ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯑꯅꯤꯔꯛ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ KIAꯒꯤ ꯋꯥꯉꯥꯡꯂꯣꯏ ꯀꯔꯅꯦꯜ ꯅꯣꯕꯨꯅ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁ꯭ꯋꯦꯒꯨ ꯇꯥꯎꯟꯁꯤꯞꯇ ꯂꯩꯕ KIAꯒꯤ ꯕꯠꯇꯥꯂꯤꯌꯟ 12ꯗ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯑꯗꯨꯗ KIAꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯃꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯗꯨꯗ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒ ꯆꯞ ꯆꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯁ꯭ꯋꯦꯒꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯥ ꯊꯪꯕ ꯕꯥꯃꯣꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 33 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯍꯧꯈꯤꯕ ꯊꯥ 9ꯒꯤ ꯃꯊꯛꯇꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤ ꯑꯃꯁꯨꯡ KIA ꯐꯥꯏꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯃꯃꯥꯡꯒꯤ ꯊꯥꯗ ꯑꯍꯥꯟꯕꯗ ꯀꯦꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯇꯥꯎꯟꯁꯤꯞ 5 ꯃꯥꯔꯁꯦꯜ ꯂꯣ ꯊꯝꯖꯤꯟꯈꯤꯕꯗ ꯁ꯭ꯋꯦꯒꯨ ꯇꯥꯎꯟꯁꯤꯞꯁꯨ ꯌꯥꯎꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯇ ꯀꯦꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃꯣꯅꯤꯌꯟ ꯇꯥꯎꯟꯁꯤꯞꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕ ꯆꯠꯈꯤꯕ ꯅꯍꯥ 30ꯁꯨ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯔꯣꯝ ꯑꯁꯤꯗ KIAꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯥꯟꯗꯥꯁꯤꯡ ꯆꯠꯊꯗꯨꯅ ꯀꯦꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯇꯥꯎꯟ 13 ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯍꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯑꯥꯎꯠꯄꯣꯁꯠ 100 ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯈꯤ ꯍꯥꯏꯅꯁꯨ KIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯂꯥꯜꯂꯣꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯂꯩꯉꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯕꯨ KIAꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯆꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯅꯤ ꯍꯥꯏꯕꯁꯨ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯕꯗ ꯄꯔꯁꯅꯦꯜ ꯑꯃ ꯁꯤꯔꯦ꯫ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯎꯙꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯙꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯑꯥꯔꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯥꯔꯃꯤ ꯑꯃꯗꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯄꯔꯦꯁꯟ ꯒ꯭ꯔꯨꯞ SOGꯒꯤ ꯖꯣꯏꯟꯠ ꯁꯔꯆ ꯄꯥꯔꯇꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯄꯔꯁꯅꯦꯜ ꯑꯗꯨ ꯁꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯅꯕꯒꯤꯗꯃꯛ ꯄꯨꯔꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯙꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯗꯨꯗꯨ ꯕꯁꯟꯇꯒꯔꯒꯤ ꯁꯤꯑꯣꯁꯗꯔ ꯎꯃꯪ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯐꯝꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯖꯣꯏꯟꯠ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯍꯧꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯅ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯎꯃꯪ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯎꯃꯪ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯠ 3ꯗꯒꯤ ꯇꯥꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯈꯤꯒꯅꯤ ꯊꯥꯖꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯍꯨꯏ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯤꯕ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯑꯃꯁꯨꯡ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯏ ꯊꯥꯖꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯅꯨꯄꯤ ꯂꯦꯕꯔꯔꯅ ꯗꯥꯏꯃꯟ 9 ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯄꯥꯅꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯄꯤ ꯂꯦꯕꯔꯔ ꯑꯃꯅ ꯃꯥꯏꯟ ꯑꯃꯗ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯐꯪꯍꯟꯒꯗꯕ ꯗꯥꯏꯃꯟ 9 ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯃꯁꯥꯒꯤ ꯆꯍꯤ 50ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏ ꯔꯥꯖꯅꯥ ꯒꯣꯜꯗꯔꯅ ꯄꯨꯟꯅ ꯀꯦꯔꯦꯠ 2.53 ꯂꯨꯝꯕ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤꯒꯤ 6 ꯌꯥꯎꯅ ꯄ꯭ꯔꯦꯁꯦꯁ ꯁ꯭ꯇꯣꯟ 9 ꯐꯪꯈꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯏꯃꯟ ꯑꯗꯨ 0.79 ꯀꯦꯔꯦꯠ ꯂꯨꯝꯃꯤ, ꯑꯗꯨꯗ ꯅꯠꯇꯅ ꯁ꯭ꯇꯣꯟ ꯑꯅꯤꯗꯤ ꯑꯣꯐ ꯀꯂꯔꯅꯤ ꯍꯥꯏꯅ ꯗꯥꯏꯃꯟ ꯑꯦꯛꯁꯄꯔꯠ ꯑꯅꯨꯄꯝ ꯁꯤꯡꯍꯅ ꯍꯥꯏꯈꯤ꯫ ꯔꯥꯖꯅꯥ ꯒꯣꯜꯗꯔꯅ ꯁ꯭ꯇꯣꯟꯁꯤꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯗꯥꯏꯃꯟ ꯑꯣꯐꯤꯁꯇ ꯊꯝꯈ꯭ꯔꯦ, ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯗꯨ ꯑꯣꯛꯁꯟꯒꯤꯗꯃꯛ ꯄꯨꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ ꯀꯌꯥ ꯃꯔꯨꯝꯒꯤ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯆꯥꯎꯈꯠꯂꯛꯂꯕ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯃꯥ ꯒꯣꯜꯗꯔꯅ ꯍꯖꯔꯥ ꯃꯨꯗ ꯑꯦꯔꯤꯌꯥꯗ ꯃꯥꯏꯅꯤꯡ ꯂꯤꯁ ꯑꯃ ꯂꯧꯈꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯇꯧꯊꯕꯗ ꯁ꯭ꯇꯣꯟꯁꯤꯡ ꯑꯗꯨ ꯐꯪꯈꯤ꯫ ꯑꯣꯛꯁꯟꯗꯒꯤ ꯐꯪꯕ ꯁꯦꯟꯐꯝꯅ ꯃꯍꯥꯛꯀꯤ ꯁꯦꯜꯒꯤ ꯐꯤꯚꯝ ꯐꯒꯠꯍꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯑꯁꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯅꯥꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ 200 ꯃꯤꯇꯔ 9ꯒꯤ ꯃꯥꯏꯅꯤꯡ ꯄ꯭ꯂꯣꯠ ꯑꯃ ꯂꯤꯁ ꯂꯧꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇ꯭ꯔꯦꯗꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯗꯥꯏꯃꯟ ꯑꯣꯛꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯛꯁꯟ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯆꯥꯗ 11ꯒꯤ ꯔꯣꯌꯦꯜꯇꯤ ꯑꯃꯁꯨꯡ ꯆꯥꯗ 1ꯒꯤ TDS ꯌꯥꯎꯅ ꯆꯥꯗ 12ꯒꯤ ꯒꯚꯔꯟꯃꯦꯟꯠ ꯗꯤꯗꯛꯁꯟ ꯑꯃ ꯀꯛꯍꯧꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯐꯪꯂꯤꯕ ꯃꯤ ꯑꯗꯨꯗ ꯄꯤꯒꯅꯤ꯫